MLA Radheshyam Central Leadership Kaurakpadagi Delhi Yaukre PM Natraga Home Minister Onaraba Matung CM Oina Wasak Lauraba Yai Haina Viral Oirakle State asida matam sangna lerakliba BJP manungi oiba political conflict asina maram oiraga tangdulai tadaba phiba mama Manipur da oirakliba si kohannabagi damak dissidents MLA singilo singba ama oidiba hairo kendra ge MLA Sire Radheshyam Central Leadership na kaurakpadagi ngarang New Delhi yaukre press na phangba pau gi source amana hai hairo kendra ge MLA Sire Radheshyam hana Manipur gi Chief Minister oiramba nongthombam biren gi mayokta leiba dissident MLA leaders sing gi manungda mahaksu amani and biren bu CM phamdagi singthana bohana dissidents singi ihau sagat pagaloina na matang kuina New Delhi da leiraba matung tongan ba central leaders sing unaduna Manipur gi leiriba political conflict ki matang da wari sanaduna lakhibane ahan batang gi oina and birena CM oiba matam da MLA Sire Radheshyam bu mahake council of minister da yaubagaloina na education minister phawbo oiram labani adubo leiriba lenga adugi manung da yanarakta badagi Sire Radheshyam bu minister phamdagi lokthokki matam adudagi hauna MLA Radheshyam na lusingduna dissidents singi oiba ihau kaya hauraga lakhe and Biren bu yaning daba MLA mayam ama punsilaga Chief Minister gi phamdagi N Biren bu lauthok naba honake N Biren gi lengak sahi manga mapung phanu sat kharwa matung 2022 da pangthoki ba general election da MLA kuntra gani thoi mai paktuna BJP na absolute majority phangke sit hompu leba Manipur State Assembly da Congress ki MLA manga na opposition oina laihauraga MLA yankhai manga na ruling party da laike matamadu gi lengak tu da MLA Sire Radheshyam bu Chief Minister N Biren gi advisor oina hapki adubu matang kuina lairamdana MLA Sire Radheshyam resign tawbaga loinana Chief Minister N Biren bu sindoknaba akanba campaign tawba haurakhe Sairak asida 2023 gi May 3 da thokiba kuki amati maitai gi conflict adu lengana matam sana loisinaba honade aduna N Biren bu Chief Minister gi phamdagi resign tawgadabani natraga mahaki mahota anauba amabu CM oina center na hablakadabani haina akanba demand tawraga lakhe dissidents MLA singi akanba ihawad namaram oiraga Congress ki MLA mangana madugi khudongchaba lauduna Manipur Assembly ki session da Chief Minister Biren gi mathakta no confidence motion thangana ba sem sarakhe ruling party da lejaraga suma sing yamlaba BJP ki MLA singna Congress ki no confidence motion atu da saugat kani haina dissidents MLA singna warep lauke haujik lak leba wafam de hero kendra ki MLA Radheshyam bu central leader singna kaubra natraga kaudabra haibasine karigumba kauramba taraga di kari karamba wafam da wari sanaga dauri bano hana gi Chief Minister N Biren bu anaubalenga ama semlakpada Chief Minister N Biren bu adumak Chief Minister ohenga dauri bara natraga anaubalenga asigi Chief Minister Sire Radheshyam da oiro haiga dauri bara haiba wafam se hangnaba haurakle MLA Sire Radheshyam na Delhi da chat kharba matung hojik social media da yamna kanna viral chalakribadi Prime Minister natraga Union Home Minister unaraba matung Sire Radheshyam na sungsoi soidana Manipur gi Chief Minister oiragani haibasine khaibung leramba BJP MLA singi manungda khaibung tanadre ama toina punsinare anaubalenga ama semba yaminare haiba wafam laklaga karigidamak Union Home Minister Amisa yauna central leader singna MLA Sire Radheshyam bu atamna na kaugadori bano haina hangnarakle panba yabadi Manipur da popular government ama thamba haibasi kuki ama dimaitai ani gi irang asi loisindriba makai anaubalengak semba yaroi haina Union Home Minister Amisa na phongdokiba laikhrabani MIC amadi kuki su group singa su extension ga mari lenana June mari da wari sanaga dauri MIC amadi kuki su group singa su extension ga mari lenana July mari da wari sanaga dauri Manipur gi crisis da kuki boys pumba kuki gi CSO yauna kuki miyam pumna magna sinakraba kuki militant su group sing thase gi taratarukta su group ki lusingba singa Ministry of Home Affairs ka New Delhi da su extension ga mari lenana anirak suba oina wari sanakraba matung lakleba July mari da amukhana kuki National Organization Kno amadi United People's Front UPF ki makok thongba lusingba sing amasung MIC ga wari sanaga dauri press na phangba awangba thaki source amana hai lakiba July mari da kuki su group singa Ministry of Home Affairs ki marak wari sanaga dauri ba sida kuki su group singi leiriba designated camp singi nauna amu hanna mapham hongdo hongjin tanatana legislative amasung supervision hanadagi improve taunabagi matang da maru aina khanaraba yai hairi panba yabadi kuki National Organization Kno gi designated camp taret amadi United People's Front UPF ki makada designated camp nipan Surjanpur Kangpokpi amadi Technopol District ki tongan mofam singda laidi kuki su group amadi MIC gi marakta tangka ani thokna wari sanaba du da MIC gi representative singbu lusingliba AK Mesra na kuki su group singi hojik lairiba designated camp sing kuki miyamna namna khundalita dun lairiba manung hanjin ma mafam singda nauna mafam hongjin laba masung camp singi masing hanthana ba taksin ki adubu wari sanaba du da yawa kuki militant lusingba singi maikai degi kuki miyam gi security compromise tawduna camp sing nauna mafam hongto hongjin tawba yaro kuki miyam gi security gi matang dadi kaidamoi da nakalani gi marakta negotiation tawroi haina su phongdoki hairi
Chief Minister oiramba biren lupa lak amamam pigani hairamlaga lupa lising kunma kuma khaupiramlaga awat padi piraktre haina phongdorakre May 3 2023 ki nungthildagi haurakhiba Manipur gi lan gi ahanba mafam oiriba Susanpur district ki ngathal meitai lekaidagi lanjelaktuna Bishnupur district ningthaukhongda leiba Mangol nganbi College ta hangbo relief camp on present situation da changjapam lorokliba masagi sahi yankhai homdorom suraba konthojam baujadona hai aikoile lanjenarapa kuidringai matamdu da leramba Manipur lenga ki Chief Minister na lanjelakliba IDP amamamda lupa la amamam pigani haiduna lupa lising kumanga khakpiba horomnaga awatpa senfam singdinga si pawpa sahi ani helaglabasu adumak phangdre aduga IDP singi marakta su lupa lising kumanga phawa phangdaba miyoi kiyasu yauri haina phongdokre Junta ki lan mising sagang region da sathakiba attack ta Kna-b mapan hatkre khungangi miyoi kya ama senakre haidi Myanmar ki sagang region ki Kantabalo township ta satliba sayola sida junta lenga ki lan mising na Kna-b mapan hatkre loina mafam adu ki tongan ba khungang dagi yamdrabada miyoi lising nipalom lan mising aduna Red Sathabada mayum thadokuna sena krehari junta lenga ki maikaidagi sathabaka henba thawong sing adobu yengsiliba Kyunala activist group na ngarang phudoropugi matungina ningthaukabu numitagi hauraga Kantabalu township ki kha thangba mafam ama oiriba Zigon town da leba khungang kaya ama regime da mateng piba militia lup ama oiriba Yosoti kangpu ki members sing amadi junta ki group chamarom na khungang sing adu da thiba humba ki thabak sathakibani makoina khungang adu yokselakthringai da drone bomb sing amadi nongmai kapsinduna hana attack tauki khungang adu dagi sen thoknaba nanghaudaba kaya ama makoina faraba matung hatpani hari Manipur da COVID-19 positive case masing saniga taratare sure marphunithoi discharge tawkre Saliba thasigi amadagi hauraklaga hojik phawda Manipur lenga ka mari lena baloisang singna miyeng sanglakliba Manipur da thengnaba COVID-19 ki positive case singi manungda ngasi phawgi oina apunba positive case saniga taratare thengnare haina mari lena baloisang singi official singna thorakpa status update report amana hairi status update asigi matungina ngasi apunba sample home food test tawkibagi manungda positive case taramanga thengnaki nauna thengnaba case masing asi tharaga punna saniga taratare sure hairi NH2 की नागालैंड की फ्रेश समादा तत्किबा लंबी सेमजेनबगी थबक हौजिक होरे लोइखिरोय दौरि हाइदि मणिपुर दसु ममांग थागे कुनगे तरेट कुनगे निपान दगी नोंग लेप्तना सुखिबदगी इसिंग साउ मायोंगनाखिबगा इरोइनना दिमापुर दगी नागालैंड फारुगा मणिपुर यौरग्लिबा NH2 परिंगे कोहिमा डिस्ट्रिक्ट की फ्रेश समादा फुट होमफु हेना हाईवे सिगी सरुकसिंग पुलप किनथकिदुना नमथकिबदगी महौसागुमना चथोकसिन तौबा याददुना हौजिक बाईपास रोड ता माउ मराम यौनबा लांगनादिबा सिगी मथकता NHIDCL ना तत्किबा हाईवे की asiki singlomda kaksilaga nauna semnaba honaralibasi hojik hore loisinbagi mami tadre haidi Manipur gi anauba lengak sembagi matangda Govindas Konthojong yumda sikthana krabra haina phongdoknarakli February 8 2025 ki nungthilda Chief Minister oiramba Birena resign tawkraba matung thadu ki taraumdoida taragani thoi shuba Manipur Legislative Assembly bu suspended animation thamlaga chana halagliba PR gi lenga thamari henjilakpaga iroinana mathang thage konga mathoida ki parliament gi mifamang oinana anauba lenga ama linghalakpa yai habagi thajanaba leiringai gi chairakta ngarang numidang ningthaukhong ward number 2 gi ningthaukhong kaithel manakta leba MLA Govindas Konthojonggi yumda hanagi lengakta yauramba saugalamba MLA kharap punduna mifam pangthokre hari MLA sigi yumda atopa MLA sing mathang laktuna punba horakpadagi hanglubada chapchapa wafam phongdorakide madugi mathakta MLA gi yum tamna lakna khiba singi gari amasung gate khamba gari singi photo phawba namhaningdabagi ingit pirakhi adumo namak pause asina thajaba yaba mafamdagi phangba pauna haibadi ngarang numidangi mifam asina NPF amasung NPP gi MLA kharasu yauki aduga official oina confirm tawba ngamkhidra Chief Minister oiramba Biren masamaksu laktuna saruk yaki haidi adubu ngarangi mifam asida Prime Minister amasung Home Minister da Manipur miyamgi apama matungina anauba lenga ama athuba matamda semhanbiyo haiduna aibase pisenbada khuyek pikeba MLA singdi laktuna saruk yarabagi paw phangkhide Bishnupur district ta leiriba Assembly constituency punamaki MLA sing phawba suna saruk yakide haidi mifam asina karigumba BJP gi national leader sing amasung union lenga ki maikaidagi Manipur da miyamgi lenga ama lehalanga honaraglabadi yena lusingba ama puthokpa chungkani haiba wafamda kupna khanakhi adubu lusingba adu kana oigadagi haibagi matangdadi laikhai takhidre haidi Election Commission of India na Manipur gi political party ahugi maming kakthatkadauri Election Commission of India ECI na laiba asida leiriba register unrecognized political party RUPP
395 gi maming kakthaknaba thabak lokhatkibaga loinana masigi manungda Manipur dagi political party ahum yauri agency gi pauna hai Election Commission of India gi Chief Election Commissioner Gyanesh Kumar nalusingduna Election Commissioner Singh Dr. Sukhabir Singh Sandhu amasung Dr. Vivek Joshi yaun tongan state sing dagi pudna register unrecognized political party Zohunga ni pumanga gi maming kakthaknaba ahanba tangkaki oina thabak lokhatpa haukhre ECI na maming kakthaknaba khandoklaba political party sing asigi manungda Manipur gi oina Manipur People's Party Naga National Party amasung United People's Democratic Party kauba political party sing asi yauri agency gi pause na makha taraduna hai ECI da register tauba RUPP lisingani ga sanipan gi mathakta leba asida lai haiba commission asina khangbangam lei haiba political party sing asi makha tana RUPP ama oina laina bagi tai fadaba condition sing adu sudaba ngaktani commission asina RUPP sing asi masa khangdoknaba thabak lokhatpaga loinana ngasi phawda RUPP sahungani phumanga masa khangdokpangambaga loinana makhogi maming kakthatnaba delisting tawnabagi thabak lokhatpa hawkhibani ECI na delisting tawbagi thabak lokhatpa hawkhibaga loinana state amadi union territory singi chief electoral officer singna haiba political party sing asigi mathakta so cause notice piduna hearing chathanaba khangankhre mari lenaba CEO singna hearing chatharaba matung RUPP sing asigi maming kakthatpagi thabak Election Commission of India na paihatkani hairi paus na makhata aradun hai laiba asda lairiba national political party sing state political party sing amadi RUPP sing representation of the people act 1951 gi section 29A gi provision makhada ECI da register tawgadabani provision asigi makhada register tawraba political party sing tax exemption tawba yauna akaknaba khudung chaba sing phangalle delisting tawbagi thaba sileba asigi political system bu yamna taru na thamnaba pandam da lokhatpani ECI na maming kakthakhraba political party sing Lok Sabha natraga state amasung union territory singi legislative assembly gi mikhal natraga by election da contest tawba yaroi commission na maming kakthaknaba masa khangdoklaba RUPP sahunga nifumanga asi kumja 2029 dagi mikhal amata da lamba tawba ngamdabaga loinana makhogi office ka daida laibagi haiba thiba khangdana lerakibani hairi airport ta mock drill pangthokre Aerodrome Emergency Plan Framework ki makada train torba person segna ngarang numidang Imphal International Airport ta high impactful scale emergency mock drill ama pangthokre mock drill adu da train torba person sa hom hen bana saruk yakhi mock drill asina passenger puba aircraft amana thohaning da bak thodok ama thorapa matamda mari lena bai agency singna lokhatham thokpa emergency response mapung phana lokhatbagi thabak thoram sing sathakhi mock drill ki thoram adu da home department ki official NDRF SDRF Sija Hospital RIMS ZENEMS Indian Red Cross Society Health Directorate CISF DG CA Airlines Oil Company amasung airport ki stakeholders sin su saruk yakhi hairi August amadagi Aadhaar card rule update tawragani hairi August amadagi hauna Aadhaar card regulation asi update tawragani haina India government gi maikai degi laukthokre karigomba update tawdaba tarabadi lupa lising kun gamanga gi fine amadi chanaba legal oiba thabak ching lokhatkani laiba asda lairiba singi oina Aadhaar asi yamna maru oiba identification tool amani hairi pawsina makhata na hairiba na laiba asda lairiba mipum khudimagna Aadhaar card details sing adu chapchana update tawgadabani government na darkar gi matungin Aadhaar card amasung pan card asi link tawgani Aadhaar card ka mari lairaba mobile number amasung email ID sing verify tawgani Aadhaar card ka mari lainaba aran ba thabak sing tawdana bohonagadabani Aadhaar authentication history yamna toina check tawgadabani maramaduna mipum khudemana Aadhaar gi details sing adu niyam sumna thamgadabani Aadhaar asi mathau taba service amasung document sing haibadi bank account amasung pan card link tawribani Aadhaar card ki anobo rule asi legal obligation khaki wafam natana mioi adugi data adu safety oina lainabagi damaktani haribo regulation asi ngakna chatrabadi lupa lising gamanga gi fine natraga legal gi oiba mari lena bathabak sing paikhat kani hairi kai khraba Air India flight ki black box animak New Delhi da purakre handakta Ahmedabad ki international airport gi London tamna paikhiba Air India gi Boeing Dreamliner gi black box animak Ahmedabad gi New Delhi da purakre Ministry of Civil Administration gi statement amada hailibana black box animak gi data khumjinba loire data sing adu analyze tawna bagi damak New Delhi da purakhibane black box ani ado akanba security ki section thorang kalonana Indian Air Force ki flight amana Ahmedabad gi New Delhi tamna thasi kungamari da purakhibane
नुमित अदुमकी नुमिदांग वारमदगी data extraction तौबगी थबा अदु पाइखतपा होखि data extraction अदु aircraft incident investigation bureau की DG ना लुसिंखि अमसुंग technical member के आसु सरुग याखे मसिगी मथक्ता United States की National Transport Safety Board की member सिंगसु मतेंग पांखे data सिंग अदु माइ पांगना extract तौरब मतुंग cockpit voice recorder CBR flight data recorder FDR की data सिंग अदु analyze तौबा होखे black box अनि अदुदा CBR अमसुंग MPR अममम यावी plane अदुगी ममांग थंगब सरुक यावरिबा crash protection module अदु असोयंगाम यावदरा रुथोपगा लोइनना मदुदा यावरिबा data सिंग अदु AAIB की laboratory दा माइ पाकना download तौरे मसिना ताकपदि plane crash अदुदा black box की data सिंग अदु अमा अता थोकिदे हाइबदु confirm तौरे हाइबनी हाइरि पनबा याबदि AAIB ना थोदोक थोकिबा नुमित अदुदा खुदक्की ओइना सेमखिबा first responder team go team अदु नतना ngasi फावो investigation team अमता सेमबा लैत्रे go team अदुसु AAIB की DG group campaign GBG जुगंदर नलुसिंखिबनी लाइबक्तिबा थौदो अदुदा प्लेन अदु पैसेंजर क्रू मेंबर चनी ग नेफुनि थोगी मनुंगदा अमखक नतना अतैदि लोइनमक लैखिदबनी हाइरि